Mayang Imphal ge Phaobagi College ta hangba relief camp ta Manipur High Court ke Chief Justice Kempaiah Somasekhar yauna chatke bayengsin khongchata Imphal West District ki DC Laktabadagi Justice Imphal Asaoba hayeng ayuk pung 10:30 phaobagi manungda DC masha High Court ta lakna khang-hankhre National Legal Services Authority ki mideng makhada Manipuri State Legal Services Authority masal sana silaga tungan relief camp singla chatharaga lakpa legal aid awareness campaign gi thauram ama ngase mayang Imphal da leiba Phaobagi College ta pangthokhe Manipur High Court ke Chief Justice Kempaiah Somasekhar na luchinglaga chatki bukhongchet aduda Justice Imphal, Justice Guneshwar, Masal Sari Member Secretary Alek Muivana chingba miyoi kya sasarya ke khongchet aduda IDP singna tungan wakat kaya marum thangat ke Justice Imphal na wakat sing adu tarba matungda mari leinama authority da takhat ke matang aduda Justice Imphal da Imphal West District DC mafam asida lakpra haina hangbada aruba thabak khara leibadagi lakte haina pakhum pirakhe maduda Justice Imphal na Chief Justice ke khongchet asidagi hena maru oiba atai kari thabak leibagi haina hangke phibam asi ekhoina hakchina lawbane hiram asigi matangda Chief Secretary su kaukane loinana hayeng ayuk pung 10:30 gi mamangda DC masa mahaki office ta lakhangadabani haina Justice Imphal na mari leinama singna khangke khongchet adugi matangda Justice Imphal na pawmisingda hai laingang na piri bachakthung khara asina imung puba konagadabadagi senthok lambi thiba chatpa haibase hauna sane relief camp asida leite haiduna chakthung pidabagi thawong asimakti yaba ngamloi hiram asi governor da pukhatuna IDP singi chakthung ningthina phanghanna bokhanakane chahi ani helaklaba irang asigi chaitheng fangliba IDP singi damak Manipur High Court ki judge Judicial Officer amadi Bar Association gi thomi singna thagi toloptage angamba senfam khainaraga inmate singi changdaba yadaba polam kaya mateng panglaga lakle masigi mathakta IDP singi fibam yengshinba laklam khiba Supreme Court ke Chief Justice yauba Senior Judge mangage khongchet amana relief camp singda legal aid program chathanaba hairam bidage legal aid program leptana pangthokle amadi Nasal sana thadarak ba senfam sing masal sana silaga tungan ba relief camp singda tengmang piri haina Justice Imphal na makhata na Phongdokhre ngasi chu akoina masigi angamba hana moina darkar oiba immediately darkar oi potlam sing jekoina hangaba matungda family masing mi masing hangaga akoina angamba khara mateng pangbagi wani haiyo potse koina akoigi advice Chief Justice ki advice matungina koi state wide oina akoina sum hanjan koi chatpa ngamdawrina 1 or 2 days koi lepaga pak chana koi tawgen khali loina koina ngamjawada koigi medical directorate government ki mateng lawraga akoina keno tawno hone ba koina sagi medical camp tawnaba moigi free medicine koi provide tawi ada angamba doctor mayam pidana koi khonei ngasi su koi medical camp tawi aduga ngasi koigi inmate kharana harakpada government koigi internally displaced people se list daisa asigi camp se leite dan lokthuk bi yawe haba phone thagalakpa adugi wafam dureida akoina haibana internally displaced people si akoina hingnabagi moigi nomagi chara tanabagi mafum ga sathom bi ai moi silem da bi ai mafum da lem bi ai adu itarga chu makoi si asengba internally displaced people ni moi lokthukong tokte haibi wafam ma ngangnar pagi wani aduna akoina su akoina government su koi request ongni adugumba internally displaced people do asi mafam je leite haidana lokthuk bi ganu makoi list thambiu akoi ni mara yam thirabani